Jiribam District ki Borobekra Subdivision da leiriba Borobekra Police Station ki manakta ngarang numidang pung tararom tabada Kuki militant singna bomb ani kapsinduna pokkhai-handune hari bomb pokhai ki ba mafam aduga thangnana leiriba police station ki manungda relief camp hanglaga punna meeoi chamaga kuntra taret rom leiribani ngarang bomb pokhai ki ba aduda asok apan gi paudi leite tawbatabu relief camp ta leiriba miyamda aki tujung fauna ki hari nakalamarom da handak numit kharani asida Jiribam da ningda thodok thoklakpa asidagi Jiribam ga tainariba Assam state ki Kachar district ki manungda leiriba mafam singda ngarang dagi hauduna section thorang lokhatpa hokre Assam amadi Jiribam ani ki tainabada leiriba khulsing barak turel marilda masakhang daba meeoi natraga lo na ya daba meeoi chathok chasin tawbra haina kupna senaba hokre Kachar police ki SP Numal Nahalatana motorboat sizinaduna isingi lambida su hak thengna yengsinkre loinana Assam police amadi commando sing pung kunmari ngak senbagi thabak su paikhat pa hokre hari